Haukiba tang kunga taretagi Kuki singna faakibadagi ngasi fawba mafum khangdana leirakliba Naha ani laisang tem awang leikaidagi oinam thoithoi amasung khekman maning leikaidagi thokchom thoithoibagi matangda ngasi fawba mari makong khangdabana maram oiraga makhataba hena kanba khongjang gidamak JAC na miyamgi oiba mifam ama famlaba matung Warep Loukhre ngasi laisang temda pangthokiba miyamgi mifam aduda laukiba warep sing adudi Haukiba tang kun gataretagi ngasi numit marini shuraba fawba JAC na leingak-na thamkiba wakat sing amadi leingak ki maikaidagi JAC amasung miyamda pirakkiba thajaba adu hauzik fawba thabakta onthoraktabana makhataba lona yaba makhal makhagi khongjang miyamga khutsamnaraga changsilagani anishuba waref oina JAC amadi miyamna angang ani thadok-hanba demand adu aroiba oina ngasigi nungchil pung ama fawba da Ultimatum thamkre matam asi fawbada Manipur leingak-na thabakta onthoraktrabadi makhataba Akanba Khongjang kaya democratic oiba maongda changsingani aduga ahum suba aroiba warepta hairiba democratic oiba Khongjang sing asida thorakpa afapattagi tekta khudimak Manipur leingak security advisor amasung center leingak-na pugadabani haina Warep Loukhre hairi Haukiba tang kuntaret thamapan 2024 dagi mafam khangdana leirakhiba angang ani oinam thoithoi amadi thokchom thoithoiba mit marini suraba asida JAC na government da thamjakhiba demand sing amadi government na aikhoida pirakhiba thajaba ado hojik phawbada thabakta onthoraktabana makha taba lona jaba khongjang makhan makha kaya Manipur da laibiriba miyamga खुशम नरगा चंगसिल्लगनी